ꯁ꯭ꯋꯥꯏꯗꯅꯤꯗ ꯑꯩꯅ ꯃꯔꯨꯞ ꯄꯩꯁꯥ ꯊꯤꯟꯕ ꯆꯠꯂꯨꯕꯅꯤ ꯁꯤꯗꯒ ꯇꯥꯕꯖꯥꯠꯂ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯔꯨ ꯑꯣꯏꯕ ꯆꯦ ꯆꯥꯡꯁꯨ ꯃꯌꯥꯝ ꯌꯥꯎꯈꯤꯕꯅꯤ ꯁꯇꯪ ꯃꯇꯥꯡꯁꯤ ꯀꯣꯊꯤ ꯌꯦꯡꯉꯨꯕꯗꯀꯣ ꯑꯩꯁꯤ ꯗꯥꯎ ꯌꯥꯝ ꯌꯥꯗꯦꯅꯦ ꯃꯥꯏꯕꯅ ꯉꯁꯥꯏ ꯍꯥꯏꯔꯛꯄꯗꯨ ꯀꯩꯅꯣꯅꯦ ꯀꯣꯏꯊꯤꯗ ꯐꯝꯃꯦ ꯍꯥꯏꯕ ꯊꯥ ꯑꯍꯨꯝ ꯃꯔꯤꯁꯦ ꯀꯔꯤꯅꯣ ꯀꯣꯏꯊꯤꯗ ꯐꯝꯕ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯃꯨꯛ ꯁꯠꯇꯅ ꯑꯍꯥꯟꯕ ꯂꯩ ꯇꯥꯔꯤꯕꯁꯦ ꯉꯁꯥꯏ ꯂꯝꯕꯤ ꯂꯥꯛꯄꯗ ꯀꯣꯏꯊꯤꯗ ꯂꯩꯕ꯭ꯔꯥ ꯌꯦꯡꯕꯅꯦ ꯑꯗꯨꯝ ꯐꯝꯇꯦꯛꯀꯦꯅ ꯗꯥꯎ ꯀꯣꯛꯅꯕ ꯑꯝꯇ ꯊꯦꯡꯅꯗꯦꯅꯦ ꯁ꯭ꯋꯥꯏꯁꯦ ꯐꯣꯟ ꯃꯅꯤꯡꯗꯨꯗꯁꯨ ꯁꯦꯟꯗꯣꯏ ꯍꯨꯟꯅꯕ ꯄꯩꯁꯥ ꯍꯥꯞꯈꯤꯕꯅꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯒꯥꯁꯤ ꯀꯩꯗꯧꯔꯤ ꯃꯥ ꯀꯞꯄꯤꯔ ꯅꯣꯏꯔ ꯀꯩꯅꯣꯝꯗꯤ ꯇꯧꯔꯤ ꯃꯥꯁꯦ ꯃꯊꯥ ꯁꯥꯕ ꯑꯃꯗꯤ ꯇꯧꯔꯦꯕ ꯁꯦ ꯑꯁ ꯑꯩ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯔꯨꯈꯤꯒꯦ ꯑꯩ ꯈꯣꯟꯊꯤ ꯂꯣꯏ ꯆꯥꯔꯅꯦꯕ ꯑꯩ ꯉꯁꯤ ꯃꯪꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯁꯤ ꯑꯁ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯀꯩꯗꯧꯔꯤꯕ ꯀꯩꯗꯧꯔꯒꯦꯕ ꯇꯥꯃꯣ ꯑꯩꯒꯤ ꯐꯣꯟꯗꯣ ꯃꯔꯨꯞ ꯄꯩꯁꯥ ꯊꯤꯟ ꯆꯪꯉꯨꯕꯅꯦꯕ ꯑꯗꯨ ꯇꯥꯍꯧꯔꯦꯕ ꯐꯣꯟ ꯇꯥꯍꯧꯔꯦꯕ ꯑꯗꯨꯗꯤ ꯀꯩꯁꯨ ꯂꯩꯕ ꯄꯣꯠ ꯅꯠꯇꯦꯗ ꯍꯣꯏ ꯊꯤ지 ꯌꯥꯅꯤ ꯅꯪ ꯐꯣꯟ ꯇꯥꯍꯧꯔꯦ ꯅꯠꯇ꯭ꯔꯣ ꯌꯦꯁ ꯑꯗꯨꯒꯤ ꯁꯤ ꯂꯩꯁꯤꯕ ꯅꯠꯇꯦ ꯐꯣꯟꯕꯨꯗꯤ ꯂꯩꯇ꯭ꯔꯦꯀꯣ ꯀꯗꯥꯏꯕꯨ ꯆꯪꯉꯨꯕ꯭ꯔꯣ ꯑꯩꯅ ꯁꯤꯗ ꯃꯔꯨꯞ ꯄꯩꯁꯥ ꯊꯤꯟ ꯆꯪꯉꯨꯕꯅꯦꯕ ꯁꯤꯁꯤꯃꯨꯛꯇ ꯐꯣꯟꯗꯤ ꯄꯨꯔꯛꯄ꯭ꯔꯣ ꯄꯨꯔꯛꯏꯅꯤ ꯑꯩꯅ ꯄꯥꯏ ꯄꯩꯁꯥꯁꯨ ꯆꯦ ꯆꯥꯡꯁꯨ ꯌꯥꯝ ꯆꯪꯉꯦꯕ ꯀꯔꯤꯕ ꯁꯤꯗꯣ ꯅꯪꯗꯤ ꯃꯔꯨ ꯑꯣꯏꯕ ꯆꯦ ꯆꯥꯡꯗꯤ ꯀꯩꯗꯧ ꯐꯣꯟ ꯃꯪꯗ ꯍꯥꯞꯆꯜꯂꯤꯕ ꯍꯥ ꯕꯦꯛ ꯑꯝꯇ ꯂꯩꯖꯗ꯭ꯔꯕ ꯍꯥꯏꯕꯅꯤꯗ ꯑꯗꯨ ꯊꯤꯌꯣ ꯁ꯭ꯋꯥꯏꯗ ꯊꯤꯕ꯭ꯔꯣ ꯍꯥ ꯅꯪ ꯃꯃꯥ ꯄꯄꯥ ꯆꯥꯔꯛꯄ꯭ꯔꯥ ꯂꯥꯛꯄꯗ ꯆꯥꯔꯛꯇꯤꯌꯦ ꯑꯣ ꯅꯪ ꯑꯥꯏꯁ ꯀ꯭ꯔꯤꯝꯒꯗꯤ ꯆꯨꯄꯛꯄ꯭ꯔꯥ ꯆꯨꯄꯛꯇꯤꯌꯦ ꯃꯅꯨꯡꯗꯒꯗꯤ ꯌꯥꯎꯁꯜꯂ ꯌꯥꯎꯗꯤ ꯌꯥꯎꯗ꯭ꯔꯦ ꯎꯄꯥꯏ ꯂꯩꯇꯦꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯅꯪꯁꯦ ꯐꯅꯌꯥꯝ ꯀꯟꯅ ꯊꯤꯕꯅꯤ ꯊꯤꯕ ꯐꯪꯗꯦ ꯑꯣ ꯑꯥꯏꯗꯤꯌꯥ ꯑꯃꯗꯤ ꯂꯩꯔꯦ ꯉꯥꯏꯈꯣ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯩꯔꯦꯅꯦ ꯅꯪ ꯐꯣꯟ ꯑꯃ ꯄꯤꯔꯣ ꯑꯩ ꯔꯤꯡ ꯊꯤꯖꯤꯜꯂꯛꯀꯦ ꯀꯩꯅꯣ ꯃꯥ ꯀꯧꯈꯠꯂꯛꯏ ꯌꯨꯝ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯏꯕꯦꯝꯃ ꯀꯩꯗꯧꯔꯦ ꯀꯩꯗꯧꯔꯒꯦ ꯏꯕꯦꯝꯃ ꯅꯪ ꯀꯞꯄꯤꯗꯨꯕꯣ ꯀꯩꯗꯧꯔꯒꯦ ꯀꯩꯅꯣ ꯏꯕꯦꯝꯃ ꯅꯪ ꯀꯞꯄꯤꯗꯨ ꯀꯩꯗꯧꯔꯒꯦ ꯅꯪ ꯀꯞꯄꯤꯗꯨ ꯑꯩꯅ ꯀꯩꯝ ꯇꯧꯗꯦ ꯀꯩꯅꯣ ꯃꯥ ꯀꯞꯄꯤ ꯀꯩꯝ ꯇꯧꯗꯦ ꯀꯩꯝ ꯁꯣꯛꯑꯣꯏꯕꯅꯤ ꯇꯥꯃꯣ 와이지 아이다 뭐다 나 번호도 필요 하이브네봐 마이부터 고티 용우네봐. 나 고티 용우네. 아주 말이 따고래. 아니 실은 비지 짱 고시다. 실은 비지 마이 다 자위 때렸어. 내려매봐. 난 그이 똥 뒤라고 그래. 그대로. 아데는 이거 그대로 한 것도 많아. 아이 폰 따오리 지네요. 따오래. 아, 너 후라이 용우니. 후라이 용우니. 마시 마. 누가 곱래? 아니 뭐지 이 말이 팀이나래. 팀이 방드래. 아데는 난도 강나 봐네. ꯅꯪꯒꯤ ꯐꯣꯟꯗꯣ ꯃꯥꯡꯗꯣ ꯁ꯭ꯋꯥꯏꯗ ꯇꯥꯔꯒꯗꯤ ꯈꯪꯅꯕ ꯅꯪꯒꯤ ꯐꯣꯟꯁꯤꯗ ꯔꯤꯡꯇꯣꯟꯗꯣ ꯈꯤꯡꯖꯤꯜꯂꯒ ꯁ꯭ꯋꯥꯏꯗ ꯈꯣꯡꯉꯛꯑꯗꯤ ꯈꯪꯅꯕꯅ ꯅꯝꯕꯔ ꯄꯤꯔꯛꯑꯣ ꯍꯥꯏꯕꯅꯦꯕ ꯑꯗꯨꯗꯤ ꯃꯥꯏ ꯐꯣꯟ ꯑꯃꯗꯨꯗ ꯅꯝꯕꯔ ꯄꯤꯔꯛꯑꯗꯤ ꯑꯩꯅ ꯔꯤꯡꯇꯣ ꯈꯤꯇꯪ ꯁ꯭ꯋꯥꯏꯗ ꯇꯥꯔꯗꯤ ꯃꯐꯝꯗꯣ ꯈꯪꯉꯤꯅ ꯑꯗꯨꯒꯤ ꯍꯪꯕꯅꯦꯕ ꯅꯝꯕꯔꯗꯣ ꯆꯨꯝꯃꯤꯀꯣ ꯆꯨꯝꯃꯦ ꯃꯉꯣꯟꯗ ꯍꯪꯉꯣꯕꯅꯤ ꯇꯥꯃꯣ ꯗꯦꯃꯥ ꯃꯥꯅꯗꯤ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯃꯦ ꯑꯗꯨ ꯅꯪ ꯀꯩ ꯀꯞꯄꯤꯕ ꯑꯩꯒꯤ ꯈꯪꯅꯕ ꯂꯩꯔꯦꯅꯦ ꯃꯥꯅ ꯅꯝꯕꯔ ꯍꯪꯉꯛꯏꯅꯦ ꯑꯩ ꯀꯧꯇꯪ ꯍꯥꯡꯒꯦ ꯍꯪꯉꯤꯕꯅꯤ ꯃꯁꯤꯗ ꯃꯥꯅ Stop! 그러네 랩 와비네. 인기시 또 뭐지? 더블 누가? 사이 메텔 논다 하고 야. 또 비로 검지. 비로 검지. 거기 맞지? 아이 요는 사시로 저시야. 아이 다 무카이래 그거. 빵. 다 도비 가지. 도가 저러. 소미를 꼭 하고 검지 봐. 소미 꼭 하고 검지. 그래. 나나. 그래. 잠시 그러. 지갑이요. 에이, 삐요 가야 돼. 짠 오네.
중간 사 때, 거의 뭐 사와, 내가 사실 시를 난 건도 있어. 아이 니깔래. 없나? 니깔래. 에, 거기 구사 지금 동네. 한번 오시고. 아이 깔므라. 나 지금 야들에 ngân cái tôi bị cũng mấy đủ điều sai đang phật tương ai nếu tôi chỉ aspa quay cả tới đi xoay nó cái tôi phụ này của phụ điều này aspa bera này xem cái này nó dùng chẳng cái gì xem ban những cái thuốc cả phụ đấy tôi Let me take it. Đi ra cái đó. Mam tụt xuống đây tụt xuống kìa ôi thì là phẩm mẹ tụt bắn ra phẩm cái này cái nó tự gì xí bấm nào ông căng từ này trời xí đứt này trời xí đứt là bác từ này xí cái tàu ấy mi mà tiếc bằng cái xí cái tàu ấy mày tiếc chỉ cái căng nhà ta là phẩm mà cái này đây kìa đây đi rồi dùng ra cái tông muốn lắm cái điên giang một thùng công tụt công thì mày mịn là mịn chuông mà nè đâu đi đâu 이 실 비지 와이티 제 몸 독서 돈 많이 집어 가야지 안주 방이라 빡다 아씨 나가 거나 나가고 ai sẽ phong mới lấy về mà nhà ta đã bán cái chỉ thông lấy này này nó rất dùng nào vậy thì chỉ sẽ phong này cả bán này có cái thông lấy đi nè 미 가, 동생 난데 까지 방구 입어 하. nhà này anh xì này kìa